Kagom Dorendrajit Kali. Mangga lingsin beriba una maku okno lonjeri kurun jeri asi ai sereng asi mami nakuya ima kari gising thari mitlugi pirang lektana tari mami mai thongda ningam da mai chaki leijadre khalli branangi ngamata su Laili masing tingam dan nasasing kaya ama ima pautak piyo kanghan piyo loksing kanglon son thari bak kari ginom akhang kandi lau ko na kau pong na kanghan lu laili pangal dawa kaya nangi nakapakta ima tarak hiwani nong thang kokthapta khak na tamthi lagun numit August 16 Kumjali singma Janipan Mudrama Ngasi sukhakri ningam do thamogi pirang kaina khrabada mapari kya mama to ningjab ima lao ichin inausa sasse koi thenglusi akhak arau aki tujun taithok si milu pirang ngacho daba thenglusi maha khanghalusi leini nasasi ima layoi khrawa thobosing pubiu khujeng paloina achet ko wakhal thona loksing ga loinana non thakidraba ko ima gi namak nakhoina kana dasu ngamjanaba kalho imabu joling phalang dagi ima ngamjade panjaba miglen su pangjadaba oibana ima gi thobosing Yenglamu hanna amutang kachari wahi pareng se piroina na nakuyara leiteng jage liglang wina kumu khudinta ima ne Bathanda Sanjari Oinam Chitarajan Travelers for Manipur Bathanda Sen Sabina Mani Sanjari Huitlong Bor Mani Devi Pumna